Kurumjari, Sktv'S News na sandokjari ba Manipuri pau yengbiri bising bataram nokjari ahan bada maroi ba pau sing pangbigani. Ukimiyam gi matakta sathari ba khongjang asigi matang da lengang no wari sana si haina kauraki badu Foothills Naga Coordination Committee FNCC na yakidrai. Amasung Kangun Kaina Census Pangtok na Yellow Purup Singha Pangada Basatung Mitop Singha People Yaru Haina Campaign for Just and Fair Delimitation Haidi. Miam the Pau Sandona Pijari Kuki Miam gi Matakta Sathariba Kongjanga Sigi Matang the Langak no Wari Sana Sihaina Kauruki Badu Foothills Naga Coordination Committee FNCC na Yakidrai. FNCC na Kuki Miam gi matakta sathariba khongjang asigi matangda haukiba tang 13 Manipur lengaki Joint Secretary Home Dr. Mayangbam Betona FNCC gi convener amasung Secretary da ngasi ayuk pung 12 taba matamda Mantri Pukri da leiba Manipur Secretariat ki South Block ta wari sanana ba aiba serol thaduna khangan ki Hairi Baserol adugi pakumoina FNCC gi Secretary Ravin Kavuina Manipur lengaki Commissioner Home da ngasi pishin ki Baserol man hai lengaki maikedi gi wari sanana ba khangal ki ba adugi matangda Joint Tribe ki Council amasung Executive Singa kumna khanaraba matungda lengaka wari sanadabagi phirebasi lawbani masigi maruiba maram khara hairagadi mamang sahi gi August tang 9 da khujek pina ki ba point ahumgi Memorandum of Understanding MOU adu Manipur lengana ikai khumna bangamdre haibasini loina hauki ba tang 13 amasung 12 da Ireng Naga village na thokiba pamnaba thongdok aduda mapungina senariba KNF UPF ki Carter Thangboy ki Gan Fab ki mahut victim oihoraba singa wari sanasi haina kaurukni ba si maram sade Lady Piba Masida Langana Kuki Amasung Lona Yadaba militant singa sigi Maikai the Leptuna Makogi Mahut Sinaba Honabagi Mami Tai Karigumba wari sanasi hairabadi Tongdok Aduda Senaba Maralay Bamio Sing Hana Faga the Bane KNF UPF ki Carter Singna Haukiba Tang Tarani Toida Ireng Nagagi Kunza Singda Aki Akang Piram Badu Criminal Gi Thong Oiba Maramna IPC ki Toan Toan Section Singi Makhada Sairak Pipam Thokpani Masi Pumnamak Langana Kanglabasu Matik Saba Legal Action Amatangasi Forward Lobo Late Hojik Oiriba Pibam Singasi Kumna Yanglaba Matungda Amadi Rule of Law Mapung Pana Sanhandriba Fauba Amasung Maraleba Singi Matakta Action Lokatriba Faubadi Wari Sanabasi the Saru Yabangamloy Haidasu FNCC Serolasina Lengaki from the Kangan Ki. Miam gi aipanabagi tawgadawriba census asi kanglon kaina pangthoktuna yellow purup singna fangadaba sakthung mitop singda pibadi yaroi haina campaign for just and fair delimitation zebdigi organization secretary longjam ratana phongdorle wafamasi zebdina handak pangthokani haina thorang tawriba census ki matang da paringaina satharakpa campaign gi manung chenangasi taret khulamadi sekta da pangthokpa mifamda phongdokibani Maike Dum Club Sungmaira Paibi Lusingbi Amadi Lusingba Kiana Saruk Yarga Pangtukiba campaign Aduda Longjam Ratan High State Asuga Yumtanariba Myanmar Sung Bangladesh Tagi Narun the Sanglak Pamitop Singna Lamdamasi Nomadi Soidana Munkiba Yabagi Pibam Latuna Madubu Munkiduna Yellow Purup Sing Murkibagi Tanzama Lakani Asigumba Piba Masida India Langana Hadak Pangtukadoriba Census Asida Kuki refusal Sing Yaukiba Tarabadi Makoi Sing say India citizen Amu Oikiduna Fangpam Tokpa Right Sing Talakani Masina maram orga yellow purup singna phangada ba khudong saba kya makoina munkigani madugi sumathakta kuki refusal sing asi aikoina mitop ni haina lawbagi haksu leirak loi asigumba kya asi leibana illegal immigrants sing ningthina khandokpa loireba matungda kangun chumna census pangthokadabani haibasi aikoigi demand haina ratana makha taki India ki phiba nungda leibi state ama oina laktadori basahi 2027 dati Niko Tirani na haile. Luri mo wapam di. Kogi iram do masida saidang duna leiba mitok miyan sa singse missing thiba de yauksan thiba taragadi lamdam zigi ni haile lauraga makoi ki sakthung su pirakadori. Asi phairen di no mapan bada yamna kuya tusitna tangdu leitana akoi mangang yuthak koirakpasida ilai mai ma da thomi jari base Mitop Mian Sasing the language and Tragati, Karigumba Pungja Amadati, Quena, Ima Bukurum Java Pangaktabasuyai, Masidi Kudum Tibase, Masidi King up to Onamani, a Quena Nasitana, Ignazi Hidis.
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯁꯦꯡꯕ ꯃꯤꯁꯦ 1951ꯒꯤ ꯀꯠ ꯑꯣꯐ ꯕꯦꯁ ꯏꯌꯥꯔꯗ ꯂꯧꯁꯤ ꯍꯥꯏꯗꯅ ꯂꯧꯔꯝꯈꯤꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯁꯨ ꯃꯗꯨꯒꯤ ꯂꯤꯒꯦꯁꯤꯗꯨ ꯉꯥꯛꯑꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ 51ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯁꯤ ꯃꯇꯨꯡꯗ ꯂꯥꯛꯄꯗꯨꯗꯤ ꯃꯤꯇꯣꯞ ꯑꯣꯏꯁꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ 2001ꯗ ꯃꯤꯀꯣꯛ ꯊꯤꯕ ꯃꯇꯝꯗ ꯃꯐꯝ ꯈꯔꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯤꯁꯤ ꯍꯦꯟꯒꯠꯐꯝ ꯊꯣꯛꯄ ꯍꯦꯟꯒꯠꯄꯗꯣ ꯑꯗꯨꯒꯤ ꯆꯥꯡꯗꯒꯤ ꯍꯦꯟꯒꯠꯈꯤꯕ ꯖꯒꯥ ꯈꯔ ꯊꯦꯡꯅꯩꯑꯕ ꯆꯤꯡꯒꯤ ꯖꯒꯥꯗꯅꯤ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯖꯒꯥꯗꯤ ꯃꯤ ꯍꯦꯟꯒꯠꯐꯝ ꯊꯣꯛꯄꯗꯒꯤ ꯍꯟꯊꯕ ꯑꯣꯏꯅ ꯊꯦꯡꯅꯩꯑꯕ ꯃꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯦꯔꯤꯌꯥꯗ ꯅꯥꯒꯥꯅ ꯇꯥꯕ ꯃꯐꯝꯗ ꯍꯦꯟꯒꯠꯂꯝꯕ ꯃꯤ ꯃꯁꯤꯡꯗꯨꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯍꯦꯟꯒꯠꯂꯝꯕ ꯃꯤ ꯑꯣꯏꯅꯗꯤ ꯍꯦꯟꯒꯠꯂꯝꯗꯕ ꯆꯦꯗ ꯑꯣꯏꯅ ꯍꯦꯟꯒꯠꯂꯝꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯍꯦꯟꯒꯠꯂꯝꯃꯤ ꯆꯥꯡꯁꯦ ꯑꯗꯨꯒ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ ꯃꯤ ꯍꯦꯟꯒꯠꯂꯝꯕꯗꯨꯗꯤ ꯆꯦ ꯈꯛꯇ ꯅꯠꯇꯅ ꯑꯁꯦꯡꯕ ꯃꯤ ꯃꯁꯥꯅ ꯄꯣꯛꯆꯕꯗꯣ ꯑꯗꯨ ꯅꯠꯇꯕ ꯑꯅꯧꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯨꯡꯉꯒ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯕ ꯍꯥꯏꯇꯥꯔꯦ Alice District ki Khurai Lamlongdagi Zenim Staba Ayangpali Lambi asi Lengaki Mari Lenaba Authority na Akanum Yang Sangnaba Khurai Zenil Club na appeal tarukli Iramasigi Matangda Club asigi General Secretary na Thadorok Pacherola Hai Khurai Lamlongdagi Zenim Staba Ayangpali Lambi asi Pibam Hatabana Maram Weraga Lambi asigi na yeta leriba Miyam Club amasung Maira Paibising na Housing Make Lambi Thingbagi Kongjang Sangsili Masina Maram Weraga Lamlongdagi Minuthong Taba Lambi Amadi Khurai Thodam Laikai amasung Thangjam Laikai gi Lairak Masasing Angak Pofangna Sinbana Maike Songi Miyam da Khudong Sadaba Kaya Mayoknare Maram Maduna Hariba Khurai Lamlongdagi Zenim Staba Lambi asi Lengaki Mari Lenaba Authority na Athubu da Minyang Sangbiyo haina Serol sina appeal tarukli Difui Lungbao Prinmai Bu Manipur State Minorities Commission ki member oina Hablakpada Liangmai Naga Students Union Manipur na harau bamusung thagat pangdorokli Union asigi president na Thadorok Pacherola Hai Difui Lungbao Prinmai asi Lanka Tanuilong Khuldagi Kawilui Vau amasung Tamaning Builiu Anige Masanufani Mahangna Manipur State Minorities Commission ki member ama oirak paibasi Liangmai Miyamge Sauthok Charingai Oiba Mikup Amane Mahaki Tungi Punsida Hena Mangal Naiba amasung Awang Wathaki Pida Fangnaba Sembiba Mapuda Thongnijeri haina Serol sina makha tari Paugi Marakta na Tenba Brem Tanglominisi SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magun leiraba service asida adumsi yawiu Akupa Marol Gidamak mobile number 7005259437 Natraga 8974209157 da call tawbiratuna khangbiba yagani Break ki matungda makataba pausing pijari Sangai Pro mamang lekai dalaiba Sangai Pro Naharol Club ki niputari laksuba mapok kumon gamari lene nangasi Mekola Gulab Higher Secondary School da hangwa relief camp ta sangjapam lauriba singda nongmada sangdraba yadra polam amandi angang singi mahi tambada sizinana ba polam kya mateng pangkhrai tengbang ki polam singasi club ki fan Farsoi Assembly Constituency ki MLA Sapam Kunjagesor amadi lekai miyam na angam bakhaina raga mateng pangmani hairi Ngasi Fairen gi noma panba numit ka mari lena Imphal district ke manung sana leiba wakhalai ma singda leiba ki ai fanaba ningthau mara sena panaba amadi sahong ahong naba thoni thoram pangthokrai Uttara Sanglen sana konungi custom secretary wangkhai lakpa amasung khabam lakpa akhang ahi amadi amaibi singyauna atia maru sidaba lining thau sanami amadi ibudau pakhang bagi mafamda leiba ki ai fanaba ningthau mara sena panaba amadi sahong ahong naba ira thoni pangthoke haina Lublakpa Nongmaitem Voni Maitegi Serolamana Kanglakli Salibatha January gi tang tara truktagi tara nifan fawa Jammu and Kashmir da pangthokiba tarelak suba National Kwankido Championship lishani kunwa kuntarukta Manipur gold medal kunmari silver medal ani amadi bronze medal mapan lorpangam krai Kwankido Federation of India gi media makhada Kwankido Association of JNK Nasinduna ZKSC Indoor Stadium Bagwati Nagar da pangthokiba championship aduda Manipur gi nupa masa sanaroi kuntaret nupi masa sanaroi nipan official taruk team manager ani amadi coach ani na saruk yaki
medal lawrakraba sanaroi adudi full contact fighter Eleni na gold medal ama KH Jasmine na gold ama S Dinakumar na silver ama A Korongan na bronze ama full contact team fighter CH Vincent na gold ani Katrimim Tes Rendro na gold ani W Nazli na gold ama lawbangam ke loinana L Stalin na full contactor bronze ani semi contactor goal ama L Baluras na full contactor bronze ama team fighter goal ama S Sonal Kumar na full contact senior da goal ama S Alice na full semi team fighter goal ahum Y Telisa na semi contact ama di team fighter goal ani Y Ganga na full contact ama di team fighter goal ani A Lionel na su full contact ama di team fighter goal ani Kate Yang Woibana full contactor silver Qatar bronze ama di team fighter goal ama Kate Yailena full contactor bronze ama team fighter goal ama T Singlei Lana full contactor silver ama team fighter goal ama W Y Sena Wifen da silver ama Kwan Qatar bronze ama S Lamyan mana semi amadi full contactor goal ani L Prithviras na semi contactor silver ama Dibras Mutumna Wifen da silver ama Dipanjit Mutumna su Wifen da bronze ama lawbangam kibani Bright Youth Organization Club BYO Angthana Sinduna Club asigi ground of Satharki ba anirak suba BYO Trophy Manipur Open 5A side Men Football Tournament lisingni kunmanga kuntarukta Nelson FC na champion oirei ngarang tournament asigi sanaki ba final match ta Nelson FC na Ngarian FC bo Panjil ani ngakpigani ahum ani da maiti ba piduna champion oikibani final match aduda team animana ahanba half fawbuda Panjil amata sanaba ngamkidei second half ta Nelson FC amadi Ngarian FC aroiba pungpham fawbuda Panjil amamam sanaduna draw satki tungda penalty kaunabda Nelson FC na Ngarian FC bo Panjil ahum ani da thoiduna champion gi title lawkibani tournament luisin bagi thoramadu da Andhra Assembly constituency ge MLA TH Syam Kumar su saruk yakhi loishalakpada maroiba pawchim kana phambigani Miyam gi mathakta sathari ba khongjang asigi matang na lengang na wari sana si haina kaurki badu Foothills Naga Coordination Committee FNCC na yakidrei amasung kangon kaina census pangthokna yellow furup singna fangada ba sakthum bitop singda piba yaroi haina campaign for just and fair delimitation hairi Hojik Fawi na di SKTV News na sandok sa Manipuri Paulo Izare Manipuri miyam ki punchita khwaidi ki maroi ba state asige lebang asige amadi malem goi ba I pau singda mag SKTV News pa binyang tanu lebiu pau ying biri sungam kana khurum jare